Chahi ama helaba cookie singi separate administration tandino miyoi ba kayagi punchi manghal laba miyoi kayagi lanthum amang ta thoal laba amadi ngasi chu mipum khudima awachai thengnang liba asil losin bagi mahuta double engine ki BJP lengang na tara suba international yoga day ki tharom pak sana pangthoktan hakchang phana phonari tongan social media की पोस्ट थागलकपा पोस्ट सिंग मियाम थमजरी वायरल वीडियो पोस्ट थागलकिबा मगी मतुंग इन्ना यूनियन होम मिनिस्टर अमित शाह न लुसिंग बकांबु न कसी फंकी मिफमदा मणिपुर द प्रेसिडेंट रूल खुदक थमजिनबा स्टेट फोर्स सिंग खुलाइस पहनदबा मणिपुर की डिस्ट्रिक्ट खुदिमकता अफसपा अमुक अन थमजिनबा सिंग अमसुंग तमगी नहा ओरिबा खुलाई पाइबा सिंग बु मपुंग फाना फाजिनदुना मखोइदगी खुलाई लोकथोकबा Peace amasung normalcy state asida tha ahung manung da hanjalanba Assam rifle nan lusingduna tongan ba central force na saruk yaduna sing amsung tang animakta combing operation park sana pangthok purchingba yaw nakal amoram da arambai tengun gi lusingba korongwan makhuman thadrokpa post amada hojik manipur da tholi birang asiga mari lenana arambai tengun na lawkhibo warep sing gi phirep ngasi chu hongloi hairi lawkhiba phirep sing adudi manipur NRC chahalba illegal migrant sing ma gi horpham da halan khiba borders singda BSF mathau tahonba illegal migrant singdagi ST list lokthokpa MLR amadi LR ek semdoktuna indigenous people singbungak senba border fencing mapung phana khaba poppy plantation tawrib sing mapung phana manghan mugalona maitai singbu schedule tribe status da chalhanba asi hairi borep sing asi manipur lengak amadi center lengak na mapung phana sanhandri phawba arambai tengun gi phirep hongroi hairi congress ki MP amongomcha bimol akojam kadai de sakre irang asi loisillo haina UMO na phongdroli manipur asi india gi phibanung da leibani haibachi civil society organization singna khangpham to I haina universal mother organization gi president morangtem sorojini na paumi singda phongdok laduna chenjau paiba kuki CSO na Delhi da chatuna Susanpur da mini airport sanaba takshin bagum aikhoi gisu Delhi da chatuna takshin minasi central force changlak pada ima laiba kaya amana thingli nakal amorom da central force hankiba yaroi haina amuk takhali kuki halaga lan loigada banate solution laibawa khanaba chumgani haki andak pangthok ba MP election da vote karga lan losingini hairam congress MP angomcha bimol akojam kadai da setkre irang asil losillu haibu wafam su sorojini na phongdoki haibi riba khraduna ai nungi wafam khangjar ai khumjarake sar khumbi bai na ai na khumjadu se lesson jagi ba ai khumjage ba ko ai na khumjadu se si kitang khumbasida bebi da mo hangiro ko samsamna sahi ni singani gi manipuri puari le rakpasida segmai dagi hen lan ya da sarkar jo kai sarkar no aide hange ba sim da so ai koina lebak si shanti por pungam da tokbiro aduna cha tokbiro ta go ba ai lo ba si minister na togo matanda council minister lai tere ba sarkar lai tere ba ai na to ko sarkar to go na te wa chumi koi ma aduna si minister na tokhardi akoi leitre at the same time mansu yam nusina khumai kemjani ai toge na khanbani mi yawi adu piala kan da praja me amna wawdi me amdu khala kan dei topang am da ni khumbi ko adu landri ba mana khumai du lande ko kangir sa chumme ba koi na siam kan bani mi te koi je mang thar kan da kan jagi bane ba hauji ki mayam na ithun da morok nang ge haire ba ado madu loina tok tho je ba koi